ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯏꯕꯥꯏꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯀꯣ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯃꯥꯁꯦ ꯌꯨꯁꯦ ꯊꯛꯑꯝꯗꯦꯕ ꯌꯨꯁꯦ ꯊꯛꯑꯝꯗꯦ ꯑꯗꯨꯒ ꯃꯥꯁꯦ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯁꯨꯝ ꯂꯣꯏꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯦ ꯌꯨꯁꯦ ꯊꯛꯄ ꯍꯧꯔꯛꯈ꯭ꯔꯦꯕ ꯑꯗꯩ ꯌꯨꯁꯦ ꯊꯛꯄ ꯍꯧꯔꯛꯄꯗꯒꯤ ꯃꯥꯁꯦ ꯌꯨ ꯊꯛꯑꯒ ꯍꯟꯖꯜꯂꯛꯑꯒꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯐꯨꯕꯤ ꯆꯩꯕꯤꯕꯁꯦ ꯑꯗꯨꯝ ꯍꯧꯔꯛꯈ꯭ꯔꯦꯕ ꯃꯥꯁꯦ ꯍꯣꯏ ꯍꯣꯏ ꯐꯨꯕꯤ ꯆꯩꯕꯤ ꯁꯨꯝ ꯍꯧꯔꯛꯑꯦ ꯑꯗꯩ ꯍꯧꯔꯛꯄꯗꯒꯤ ꯃꯥꯁꯦ ꯅꯣꯡꯃ ꯌꯨꯁꯦ ꯊꯛꯎꯔꯒ ꯃꯥꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯌꯨꯁꯦ ꯊꯛꯎꯔꯒ ꯃꯥꯁꯦ ꯍꯟꯖꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯥꯅ ꯌꯨ ꯑꯗꯨꯝ ꯊꯛꯄꯗꯨꯗ ꯑꯁ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯅꯤ ꯑꯉꯥꯡꯁꯤꯡꯁꯨ ꯆꯥꯎꯁꯜꯂꯛꯇꯧꯔꯦꯅ ꯑꯩꯅ ꯍꯥꯏꯕ ꯑꯗ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯠꯇꯣꯛꯄꯤꯔꯅꯤꯅ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯅꯤꯅ ꯇꯧꯕꯗꯨꯗ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯍꯥꯠꯀꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯏꯊꯟ ꯁꯤꯖꯒꯦꯅ ꯑꯩꯅ ꯍꯥꯏꯕ ꯑꯗ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯑꯗꯨꯗꯤ ꯅꯪ ꯅꯊꯟꯗ ꯁꯤꯗ꯭ꯔꯤꯀꯥꯟꯗ ꯑꯩꯅ ꯑꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯦꯔꯣꯁꯤꯟꯁꯦ ꯑꯩꯉꯣꯟꯗ ꯍꯩꯖꯤꯜꯂꯦ ꯑꯗ ꯍꯩꯖꯤꯟꯕꯁꯤꯗ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯀꯦꯔꯣꯁꯤꯟꯁꯤꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯕꯅꯤꯅ ꯀꯦꯔꯣꯁꯤꯟꯁꯦ ꯃꯩꯅ ꯆꯥꯛꯄꯒꯨꯝꯅ ꯆꯥꯛꯑꯦꯕ ꯍꯛꯆꯥꯡꯁꯦ ꯁꯥꯒꯠꯂꯒ ꯄꯨꯔꯛ ꯄꯨꯔꯛ ꯆꯥꯛꯑꯦꯕ ꯃꯥꯁꯨ ꯑꯗꯩ ꯑꯩꯁꯦ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛ ꯍꯣꯏ ꯏꯀꯨꯕꯣꯛ ꯍꯣꯏ ꯃꯣꯏꯁꯨ ꯈꯥꯝꯇꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅꯕꯨꯗꯤ ꯇꯧꯅꯩ ꯑꯗꯩꯗꯨꯗ ꯃꯥꯅ ꯃꯩꯈꯦꯠꯁꯦ ꯂꯧꯕ ꯆꯦꯟꯈ꯭ꯔꯦꯕ ꯆꯥꯛꯈꯨꯝꯂꯣꯝꯗ ꯃꯩꯈꯦꯠꯁꯦ ꯂꯧꯕ ꯆꯦꯜꯂꯤꯉꯩꯁꯤꯗ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯌꯨ ꯉꯥꯎꯕꯅꯤꯅ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛ ꯇꯥꯔꯦꯅ ꯀꯤꯗꯅ ꯑꯩꯁꯨ ꯂꯣꯠꯂꯦ ꯑꯗꯨ ꯂꯣꯠꯂꯒ ꯑꯗꯨ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯁꯦ ꯂꯩꯔꯒ ꯃꯥꯁꯦ ꯑꯃꯨꯛꯁꯨ ꯊꯛꯑꯒ ꯆꯪꯉꯛꯄꯅꯦꯕ ꯌꯨꯁꯦ ꯑꯃꯨꯛ ꯊꯛꯑ ꯆꯪꯉꯛꯄꯁꯤꯗ ꯑꯩꯅ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯈꯔ ꯍꯦꯟꯃꯜꯂꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯉꯥꯏꯍꯥꯛꯃꯨꯛꯁꯨ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯗꯅ ꯇꯧꯋꯦ ꯑꯗꯣ ꯍꯟꯗꯛꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯁꯦ ꯈꯜꯂꯒ ꯆꯤꯟꯁꯨ ꯈꯨꯝꯖꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯂꯩꯔꯒ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯌꯨꯁꯦ ꯉꯥꯎꯔꯨꯔꯕꯅꯤꯅ ꯍꯦꯟꯖꯜꯂꯛꯑꯕꯅꯤꯅ ꯑꯩꯉꯣꯟꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁꯨꯝ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦꯅ ꯍꯥꯏꯔꯒ ꯁꯨꯝ ꯄꯪꯐꯨꯗ ꯐꯨꯕꯤꯕ ꯍꯥꯏꯇꯥꯔꯦ ꯐꯨꯕꯁꯤꯗ ꯑꯩꯅ ꯆꯥꯒꯦ ꯇꯧꯔꯝꯕ ꯆꯥꯛꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯄꯤꯔꯦ ꯄꯤꯖꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯃꯥꯁꯦ ꯑꯩꯁꯦ ꯃꯄꯥꯟꯗ ꯐꯝꯃ ꯂꯩꯌꯦ ꯃꯥꯡꯒꯣꯟꯁꯤꯗꯀꯣ ꯐꯝꯃꯒ ꯂꯩꯕꯁꯤꯗ ꯃꯥꯅ ꯑꯩꯁꯦ ꯑꯉꯥꯡꯁꯨ ꯑꯄꯤꯛꯄ ꯑꯃ ꯆꯦꯜꯂꯦꯀꯣ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯗ ꯐꯝꯃ ꯂꯩꯌꯦ ꯑꯗ ꯂꯩꯕꯁꯤꯗ ꯑꯩꯒꯤ ꯂꯩꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯤꯗꯨꯅ ꯈꯔ ꯂꯥꯞꯇꯛꯅ ꯂꯦꯞꯄ ꯂꯩ ꯃꯇꯩꯁꯤꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯨꯕ ꯈꯣꯠꯄ ꯇꯧꯕꯁꯤ ꯃꯥ ꯈꯥꯝꯇꯣꯛꯑꯒꯁꯨ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯩꯗꯨꯗ ꯃꯥꯁꯤꯅ ꯉꯁꯥꯏꯒꯤ ꯍꯥꯠꯇꯣꯛꯑꯅꯤ ꯍꯥꯏꯔꯒ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯋꯥꯁꯦ ꯑꯩꯅ ꯁꯝꯖꯟꯈ꯭ꯔꯦ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯁꯦ ꯂꯥꯏ ꯍꯥꯟꯅ ꯑꯣꯛꯅꯈ꯭ꯔꯦꯀꯣ ꯂꯥꯏ ꯑꯣꯛꯅꯔꯤꯕ ꯃꯥꯁꯦ ꯂꯥꯏ ꯑꯣꯛꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯑꯣꯛꯅꯩ ꯍꯥꯏꯁꯤꯗꯤ ꯏꯆꯦꯅ ꯀꯃꯥꯏꯅ ꯈꯪꯉꯤ ꯃꯥꯅ ꯂꯥꯏ ꯑꯣꯛꯅꯩ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯕꯁꯤꯅ ꯑꯩꯅ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯗꯣꯛꯇꯔꯗ ꯎꯅꯕꯒꯤ ꯂꯩꯔꯤꯉꯩꯁꯤꯗ ꯃꯥꯁꯦ ꯌꯨꯝꯗ ꯀꯨꯝꯊꯈꯤꯕ ꯑꯗꯨ ꯌꯨꯝꯗ ꯀꯨꯝꯊꯕꯁꯤꯗ ꯃꯥꯁꯦ ꯈꯔ ꯈꯤꯇꯪ ꯊꯦꯡꯅ ꯒꯥꯔꯤ ꯐꯪꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯈꯔ ꯍꯥꯡꯕ ꯃꯇꯦꯛ ꯑꯃꯨꯛ ꯆꯠꯂꯦꯕ ꯑꯗꯨ ꯆꯠꯄ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯌꯨꯝꯗ ꯈꯣꯡꯅ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯃꯇꯨꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯒ ꯑꯗꯨꯝ ꯇꯥꯟꯅꯔꯦ ꯍꯥꯏꯌꯦ ꯃꯥꯁꯦ ꯈꯣꯟꯖꯦꯜꯁꯦ ꯈꯔ ꯄꯤꯛꯇꯛꯅ ꯁꯨꯝ ꯀꯧꯔꯒ ꯇꯥꯟꯅꯔꯛꯄꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯁꯦ ꯑꯗꯨꯝ ꯅꯛꯁꯜꯂꯒ ꯑꯗꯨꯝ ꯈꯣꯟꯖꯦꯜꯁꯤꯅ ꯑꯗꯨꯝ ꯇꯥꯟꯅꯔꯦ ꯍꯥꯏꯌꯦ ꯑꯗꯩꯗꯨꯗ ꯃꯥꯁꯦ ꯍꯟꯅ ꯊꯨꯅ ꯌꯦꯡꯉꯝꯗꯕꯒꯤ ꯃꯥꯁꯦ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯪꯐꯝ ꯍꯦꯟꯇꯣꯔꯛꯑꯒ ꯃꯤ ꯇꯥꯕ ꯂꯝ ꯑꯃ ꯌꯧꯔꯝꯗꯥꯏꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯉꯣꯟꯗ ꯀꯧꯕ ꯈꯣꯟꯖꯦꯜꯁꯦ ꯂꯦꯞꯍꯧꯔꯦꯅ ꯍꯥꯏ ꯑꯗꯨ ꯑꯣꯛꯅꯔꯨꯕꯗꯒꯤ ꯃꯥꯒꯤ ꯃꯁꯥꯁꯤꯁꯨ ꯁꯨꯝ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯑꯩꯉꯣꯟꯗꯕꯨꯗꯤ ꯇꯝꯃꯦꯕ ꯑꯗ ꯇꯝꯕꯁꯤꯗ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯝꯃꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯁꯨ ꯀꯩꯝꯇ ꯌꯦꯡꯍꯧꯗ꯭ꯔꯦꯀꯣ ꯑꯉꯥꯡ ꯃꯆꯥ ꯃꯁꯨ ꯆꯦꯟꯕꯅꯤꯅ ꯀꯩꯝꯇ ꯌꯦꯡꯍꯧꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯂꯥꯏ ꯑꯣꯛꯅꯈꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅꯁꯨ ꯈꯪꯉꯦ ꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤꯀꯣ ꯑꯗꯨꯗꯨꯒ ꯃꯥꯅ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯣ ꯐꯨꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯨꯕꯁꯤꯗ ꯃꯥꯒꯤ ꯃꯁꯥꯗ ꯉꯁꯥꯏꯒꯤ ꯂꯥꯏ ꯇꯤꯟꯒꯨꯝꯕ ꯑꯣꯛꯅꯈꯤꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯦꯕ ꯑꯗ ꯃꯥꯅ ꯐꯨꯔ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯃꯥꯡꯒꯣꯟ ꯀꯥꯁꯤꯟꯁꯦ ꯅꯝꯁꯤꯜꯂꯒ ꯈꯧꯔꯤꯁꯦ ꯃꯦꯠꯄ ꯍꯥꯏꯇꯥꯔꯦ ꯈꯧꯔꯤꯁꯦ ꯃꯦꯠꯄꯁꯤꯗ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯃꯦꯠꯂꯦ ꯃꯥꯁꯦ ꯑꯩ ꯈꯧꯔꯤꯁꯦ ꯏꯐꯧ ꯊꯣꯛꯑꯝꯃꯦꯕ ꯑꯩ ꯀꯣꯟꯊꯪꯗꯀꯣ ꯑꯗ ꯃꯦꯠꯄꯁꯤꯗ ꯑꯩꯅ
थादो येंखलुबसिदा माजे मागी ममिसे ममिसे पुरा अंगुब ngata pangaga hekta longkhalaga leramdo ममिसे लोंखलगा अंगुब ngata pangaga maya jiksalaga hekta aingonda metlamba matause aiji येंखलुबदो उबदो पुरा अकीबम पोखरे माइ सप्ताजे aise किमंदन aise अखोइ इनाउ पिदा है कनो जना आंगांग ngata thamo aduga ai jangta kano nate jangta seto oi sibtare na habi अखोइ इनाउ पिसिना आंगांग थम्मा सेतो को ngamdreba ade ngamdabdagi aiju sijarasunu sim tangji yawadi naiju khale adang sagi maje na seto ko ngamdreba maje pra kaino phibam mada tawra amina ko ade da ina kimandana ina kaino khogi yimthangna bale kai ta na baina kana kana lege kan biyo na law busida ngasagi mijing jamta sanga kitreba ko ade mijing jamta sanga tabdagi ma na ngonda metlambadagi mana makuse phalong thadoga makuse phalong thadoga maje aki akhang oina ko phalong thadoga maje phokogla thokraga asnang nangana ta kainom leire na hairamaga maje changreba ko adu changraga maje kayo tawra hoigi masi na to min leigre masamana dadi matu ga selon yum khalaga ngasai ai yakta kainom leirame leire na hairamaga maje adugi phibam du leire adu leigi basida aina kai leirabjana mana leire hajibu mano na laido leiri jara natra kai leirabjano na khallaga aina hangba matam du maje khumakhidre adugi wahai ja hairamaga maje amona khumakhidre aduga khumaktraga maje karadi sakrabano na ngahalaga yengnabsida maje huthaga siramme aduga idum thokraga mase huthaga siramme ko ꯑꯗꯨꯒꯤ ꯃꯥꯅ ꯏꯆꯦꯒꯤ ꯃꯈꯧꯔꯤꯁꯦ ꯀꯟꯅ ꯃꯦꯠꯄ ꯀꯥꯟꯗ ꯈꯪꯊꯥ ꯊꯥꯗꯣꯛꯑꯒ ꯏꯆꯦꯗ ꯀꯩꯅꯣꯝ ꯂꯩꯔꯦ ꯁꯤꯅꯦꯕ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯆꯦꯅ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯏꯆꯦꯅ ꯈꯪꯖꯕ ꯊꯥꯖꯕꯁꯦ ꯍꯧꯈ꯭ꯔꯕ꯭ꯔꯥ ꯖꯤꯁꯨꯁꯦ ꯊꯥꯖꯔꯛꯄꯩ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯁꯤ ꯂꯩꯁꯥꯔꯤꯉꯩꯗ ꯖꯤꯁꯨꯁꯦ ꯈꯔ ꯅꯤꯡꯖꯕꯁꯦ ꯌꯥꯝ ꯄꯥꯝꯃꯝꯃꯦꯕꯀꯣ ꯖꯤꯁꯨ ꯅꯤꯡꯖꯕꯁꯦ ꯌꯥꯝ ꯄꯥꯝꯃꯝꯃꯦ ꯑꯩꯅ ꯀꯩꯅꯣ ꯃꯥꯒꯤ ꯀꯔꯤ जिसुगी वपाउसे अइना इमानबिसिंग खरा तारगा याम पाममे अदु पाममगा माजे युम पालकपदे सुम निंगबा फंगिद्रे अदगी आइगी नुपाजिसु मुक पाखंग ओइङै मतमदा अखोइगी युमजिदा मागी मयुमजिदा को अखोइगी क्रिस्टियन जिंगी पाउसन थोकपा जंगकपदा माना कनो तौए हाइना ताइ थांग पारगा तानै हाइबगी अइना मताबदगी आइसे मंगोंदा स्मा तौदना क्रिस्टियन जंगजी खोसि हाइबजु ngamgide aduga thamoi nungsida di aina yam pamjaba adum leiki aduga aina yum pala kanda khoigi tai thangoi thanba de sumang wai teiba khotpa je ai adum taude ai wakhan da ko haibadi ichena jisu christ gi wapau ta khibdo just taraga thadukhiba ai kaw khiba khaktan natana iseda jisu christ gi nungsiba amakak leiba tumi koise tumi haibi tai aduga asisu hangjage ichena ne ngara ichena ingonda phone tawbirakpado isena aigi isorgi wapau ina youtube ta phongdok sakibase se ichena karamba matamda yengba hokibano hoi adudu ai hajarake kaino tawba adudagi maji lagira matungdagi aigi inawnu pisina ko aisina wakhan nongaitadana adum ungdana adum aije sirajira kholajira na khallaga adum leiba matang sida aigi inawnu pisina se nang adamai sum leedi yaroi phone amtang payo aduduga isai ngaktang taw na magi kepet ki phone macha ma ngonda pahelle ko adu pahelle adu paraga jo ai wakhan jinungai ben sukang khangde adudagi aije aina inang pis dai cha ai phone apak amtang paininge aduduga phone apak paduda ngatang cinema yengba adagi wari gumba adum taba isai gumba dum yengbagi ai amtang leininge na haiba adudi se paisa je amta leite kamai tawjige na man haire ko adagi aina ai marum tang yaw tare na aina haire adadi mana je adudi kano yawsalo marup to na hai kan ibani je tanaraga aina marup khak yawsalle ja ko adu yawsan bisida marup se hek yawba ka aingon hana phawe fasta adu phawbasida aigi wakhanda aina khalle ai phola pakom dang leige haira aina phola pakko je khoi naam pi bani chalaga aina leire phol pakko je aduga leiraga aina youtube se ahanba fast ahanba
ꯍꯦꯛ ꯆꯤꯡꯕꯒ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯄꯒꯤ ꯆꯦꯅꯦꯜꯁꯦ ꯐꯠ ꯂꯥꯎ ꯆꯣꯡꯊꯣꯔꯛꯑꯦꯕ ꯑꯗꯨꯗ ꯑꯩꯅ ꯁꯤꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤ ꯑꯣꯏꯖꯥꯠꯅꯣꯅꯦ ꯁꯤ ꯍꯥꯟꯅ ꯇꯥꯁꯤꯔꯅꯦꯅ ꯑꯍꯥꯟꯕ ꯐꯥꯁ ꯆꯣꯡꯊꯣꯔꯛꯄꯅꯤꯅꯀꯣ ꯁꯤ ꯍꯥꯟꯅ ꯇꯥꯁꯤꯔꯅꯦ ꯑꯩꯕꯣꯅ ꯍꯥꯏꯔꯒ ꯑꯩꯅ ꯐꯠ ꯂꯥꯎ ꯊꯥꯔꯒ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯉꯥꯡꯕꯁꯦ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯩ ꯑꯩꯅ ꯁꯤꯗꯤ ꯉꯥꯛꯇꯪ ꯇꯥꯒꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯏꯁꯣꯔꯒꯤ ꯃꯔꯝꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯦꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯥꯔꯦ ꯑꯗꯩ ꯇꯥꯕꯁꯤꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗꯀꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯑꯩꯅ ꯈꯟꯈ꯭ꯔꯦ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯈꯔ ꯇꯥꯅꯤꯡꯕ ꯈꯣꯠꯄ ꯇꯧꯕꯁꯤꯗ ꯀꯅꯥꯝꯇꯒꯤ ꯉꯁꯤꯐꯥꯎ ꯑꯩꯅ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯑꯣꯖꯥ ꯑꯃꯗꯒꯤ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯤ ꯏꯃꯥ ꯏꯆꯦꯗꯒꯤ ꯇꯥꯕ ꯐꯪꯗꯦ ꯁꯤ ꯇꯥꯍꯜꯂꯤꯁꯦ ꯏꯁꯣꯔꯁꯤꯅ ꯑꯩꯁꯦ ꯃꯥꯅ ꯈꯟꯇꯣꯛꯄ ꯑꯣꯏꯈꯤꯕꯅ ꯑꯣꯏꯕꯖꯥꯠꯅꯤꯅ ꯑꯩ ꯋꯥꯈꯜꯗ ꯑꯩꯅ ꯈꯜꯂꯒ ꯑꯣꯖꯥꯒꯤꯁꯦ ꯑꯗꯨꯝ ꯇꯥꯔꯦ ꯑꯣꯖꯥꯅ ꯊꯥꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯥꯔꯦ ꯑꯗꯨꯝ ꯇꯥꯔꯛꯄꯗꯒꯤ ꯑꯩꯁꯦ ꯏꯁꯣꯔꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯧꯁꯟꯈ꯭ꯔꯦ ꯑꯩꯅ ꯏꯁꯣꯔ ꯈꯛꯇꯗꯤ ꯅꯤꯡꯖꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯑꯗꯒꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯑꯁꯨ ꯍꯥꯏꯖꯕ ꯑꯗꯩ ꯏꯆꯥꯁꯤꯡꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯩꯅ ꯏꯁꯣꯔ ꯈꯛꯇ ꯑꯗꯨꯝ ꯁꯣꯟꯖꯈ꯭ꯔꯦ ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯆꯠꯄ ꯂꯥꯏ ꯍꯔꯥꯎꯕ ꯑꯃ ꯌꯦꯡꯕ ꯑꯗꯨꯒꯨꯝꯕ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯏꯁꯣꯔꯁꯦ ꯅꯤꯡꯗꯤ ꯅꯤꯡꯖꯔꯦ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯒ ꯕꯞꯇꯥꯏꯁꯃꯛꯇꯤ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯋꯥꯈꯜꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯗꯨꯝ ꯇꯧꯔꯒꯁꯨ ꯏꯁꯣꯔꯒꯤ ꯃꯔꯝꯗꯗꯤ ꯑꯩꯅ ꯍꯥꯏꯗꯣꯛ ꯈꯣꯠꯇꯣꯛꯄꯗꯤ ꯇꯧꯗ꯭ꯔꯤ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯞꯇꯥꯏꯁ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯅ ꯏꯁꯣꯔꯗꯤ ꯂꯧꯁꯟꯖꯔꯒ ꯉꯁꯥꯏꯒꯤ ꯅꯣꯡꯃ ꯑꯩꯁꯦ ꯋꯥꯈꯜꯁꯤꯗꯗꯤ ꯑꯗꯨꯝ ꯄꯨꯔꯥ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯕꯥꯏꯕꯜ ꯄꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯄꯣꯛꯏꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯀꯣ ꯑꯗꯨꯗ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯅꯣꯡꯃ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯁꯦ ꯁꯤꯔꯒꯦ ꯑꯩ ꯁꯤꯅꯤꯡꯉꯦ ꯑꯩ ꯍꯤꯡꯉꯨꯗꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯩꯁꯦ ꯅꯣꯡꯃ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯍꯤꯡ ꯑꯃ ꯑꯗ ꯑꯉꯥꯡꯈꯩꯁꯦ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯀꯥꯟꯗ ꯑꯩꯁꯦ ꯁꯤꯗꯣꯛꯈ꯭ꯔꯒꯦꯗ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯁꯦ ꯁꯤꯈꯤꯕꯅ ꯐꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯗꯨꯝ ꯆꯦꯜꯂꯛꯄ ꯑꯗ ꯆꯦꯟꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯏꯆꯦꯒꯤ ꯋꯥꯔꯤ ꯈꯜꯂꯒ ꯏꯆꯦꯒꯤ ꯑꯉꯥꯡ ꯀꯌꯥꯅꯣ ꯑꯩꯒꯤ ꯑꯉꯥꯡꯁꯨ ꯑꯣꯖꯥ ꯑꯉꯥꯡ 3ꯅꯦ ꯏꯆꯥꯅꯨꯄꯥ 2 ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ 1 ꯏꯆꯥꯅꯨꯄꯤꯅ ꯑꯇꯣꯝꯕꯤꯅꯦ ꯍꯣꯏ ꯑꯗꯣ ꯏꯆꯦꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯏꯆꯦꯅ ꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯅꯨꯡꯗꯥꯡ ꯑꯃ ꯑꯗꯨꯒꯤꯗꯤ ꯑꯗꯒꯤ ꯑꯩꯁꯦ ꯁꯤꯈ꯭ꯔꯒꯦ ꯑꯉꯥꯡꯈꯩꯁꯨ ꯑꯗꯨꯝ ꯂꯩꯖꯍꯧꯔꯁꯅꯨ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯀꯥꯟꯁꯤꯗ ꯑꯉꯥꯡꯈꯩꯁꯦ ꯇꯨꯝꯍꯟꯈ꯭ꯔꯀꯥꯟꯗ ꯑꯩ ꯁꯤꯔꯒꯦꯅ ꯑꯉꯥꯡꯈꯩ ꯇꯨꯝꯍꯟꯈ꯭ꯔꯦ ꯑꯣꯖꯥ ꯑꯩꯅꯀꯣ ꯑꯗꯣ ꯇꯨꯝꯍꯟꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯁꯤꯔꯒꯦꯅ ꯈꯜꯂꯒ ꯑꯩꯅ ꯇꯨꯝꯊꯕꯗꯤ ꯍꯧꯗ꯭ꯔꯤ ꯍꯧꯒꯗꯧꯔꯕ ꯑꯩꯈꯣꯏꯒꯤ ꯃꯣꯟ ꯈꯥꯡꯅꯔꯒ ꯑꯗꯨꯝ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯕ ꯇꯥꯏꯃꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯤꯔꯒꯦ ꯑꯉꯥꯡꯈꯩ ꯇꯨꯝꯍꯜꯂꯀꯥꯟꯗ ꯁꯤꯔꯒꯦꯅ ꯑꯗꯨꯝ ꯊꯃꯣꯏꯅꯨꯡꯁꯤꯗ ꯈꯜꯂ ꯂꯩꯔꯤꯉꯩꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯈꯪꯍꯧꯗꯅ ꯑꯣꯖꯥꯀꯣ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯍꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣꯅ ꯑꯩꯉꯣꯟꯗ ꯀꯧꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒ ꯏꯆꯦꯁꯦ ꯍꯥꯏꯕꯗꯤ ꯇꯨꯝꯗ꯭ꯔꯤꯕꯀꯣ ꯑꯩ ꯇꯨꯝꯊꯗ꯭ꯔꯤꯕꯅꯦꯕ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯣꯟꯗꯗꯤ ꯈꯥꯡꯉꯒ ꯉꯁꯥꯏꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯂꯩꯕ ꯃꯇꯥꯡꯁꯤꯗꯅꯦꯕ ꯂꯥꯛꯑꯣ ꯍꯦꯛꯇ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯤ ꯃꯈꯥꯗꯤ ꯇꯥꯗꯦꯀꯣ ꯂꯥꯛꯑꯣ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯆꯤꯡꯊꯣꯛꯅꯗꯨꯒꯤ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯉꯁꯥꯏꯒꯤ ꯀꯥꯡꯈꯟꯒꯁꯦ ꯆꯤꯡꯊꯠꯇꯨꯒꯤ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯑꯩꯁꯦ ꯇꯧꯕꯤꯔꯦꯕ ꯃꯌꯥꯝꯁꯤꯅ ꯑꯗ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯀꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯑꯩꯅ ꯏꯁꯣꯔꯗꯤ ꯈꯔ ꯂꯧꯁꯟꯖꯔꯒ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯁꯤꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯕꯅꯤꯅ ꯑꯩꯅ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯄ꯭ꯔꯊꯅꯥꯁꯦ ꯇꯧꯔꯒ ꯏꯁꯣꯔꯒꯤ ꯃꯤꯡ ꯁꯣꯜꯂꯒ ꯑꯩꯅ ꯄ꯭ꯔꯊꯅꯥꯁꯦ ꯇꯧꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣꯅ ꯀꯧꯔꯝꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯦ ꯇꯞꯅ ꯑꯗꯨꯝ ꯃꯥꯡꯊꯈ꯭ꯔꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯡꯆꯤꯛ ꯆꯤꯛꯍꯧꯔꯦ ꯄꯨꯡꯍꯥꯡ ꯍꯥꯡꯍꯧꯔꯦ ꯑꯣꯖꯥꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯨꯔꯤꯁꯦ ꯑꯩꯅ ꯁꯤꯔꯒꯦꯅ ꯈꯟꯕꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝꯅ ꯑꯩꯁꯦ ꯀꯣꯛꯊꯣꯛꯄ ꯑꯣꯏꯔꯕꯖꯥꯠꯅꯤ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯈꯟꯊꯔꯛꯑꯦ
ꯑꯗꯨ ꯈꯟꯊꯔꯛꯑꯒ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯤꯔꯔꯣꯏ ꯉꯁꯤꯗꯒꯤ ꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯔꯣꯏ ꯑꯩ ꯏꯆꯥꯁꯤꯡꯁꯤ ꯌꯣꯛꯑꯒ ꯂꯩꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯒ ꯑꯣꯖꯥ ꯑꯩ ꯉꯁꯤꯐꯥꯎꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯊꯕꯛ ꯑꯗꯩ ꯁꯤꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯃꯥꯅꯤ ꯃꯥꯅꯤ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯥꯠꯇꯣꯛꯆꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯇ ꯁꯨꯏꯁꯥꯏꯠ ꯍꯥꯏꯗ꯭ꯔꯥꯅꯦ ꯑꯁꯤꯒꯤꯁꯦ ꯏꯁꯣꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯥꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯒ ꯐꯠꯇꯕꯗꯨꯅ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯏꯆꯦꯅ ꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯁꯤꯗ ꯐꯠꯇꯕꯗꯨꯅ ꯍꯔꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯂꯥꯛꯑꯣ ꯍꯥꯏꯔꯤꯗꯣ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯁꯤꯈꯤꯕ ꯀꯌꯥꯅꯤꯅꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯃꯈꯣꯏꯅꯗꯤ ꯐꯠꯇꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕꯗꯨꯅ ꯑꯐꯕ ꯎꯔꯒ ꯆꯤꯡꯊꯕꯗꯣ ꯑꯗꯨꯒꯨꯝꯅꯅꯦꯀꯣ ꯐꯠꯇꯕꯅ ꯏꯆꯦꯗ ꯊꯧꯔꯥꯡꯅꯤ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯃꯇꯥꯡꯁꯤꯗ ꯏꯆꯦꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯇꯝꯗꯨꯒ ꯅꯤꯡꯁꯤꯡꯉꯛꯄꯗꯣ ꯑꯩ ꯏꯆꯦꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯇꯥꯛꯆꯕ ꯃꯇꯝꯗ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯂꯦꯕꯀꯣ ꯑꯩ ꯆꯨꯝꯕꯁꯨ ꯐꯥꯎꯋꯦ ꯏꯆꯦ ꯌꯦꯡꯉꯨ ꯏꯆꯦꯅ ꯑꯍꯥꯟꯕꯗ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯥꯎ ꯇꯥꯛꯈꯤ ꯑꯃꯁꯨꯡ ꯏꯆꯦꯅ ꯊꯥꯖꯈꯤꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯏꯆꯦ ꯌꯥꯝꯅ ꯁꯤꯒ ꯄꯋꯥꯔ ꯌꯥꯝ ꯀꯜꯂꯦꯕ ꯏꯆꯦꯀꯣ ꯑꯗꯨꯒ ꯏꯆꯦꯅ ꯊꯥꯖꯕꯁꯦ ꯍꯣꯏ ꯃꯥꯁꯨ ꯏꯁꯣꯔꯝꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯣ ꯏꯆꯦꯅ ꯈꯪꯈꯤꯕꯗꯣ ꯀꯣ ꯏꯆꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯆꯦꯅ ꯑꯩ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯑꯒꯔꯕꯇꯤ ꯊꯥꯍꯧꯕ ꯑꯣꯏꯔꯣ ꯑꯗꯨꯒꯨꯝꯕ ꯊꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯏꯆꯦꯅ ꯏꯁꯣꯔꯕꯨ ꯈꯪꯖꯈꯤꯕ ꯃꯇꯝꯗꯒꯤ ꯏꯁꯣꯔꯅ ꯏꯆꯦꯁꯦ ꯂꯣꯏꯅꯕꯤꯕꯅꯦꯕ ꯏꯆꯦꯅꯗꯤ ꯈꯪꯗꯕꯅꯤꯀꯣ ꯑꯩꯕꯨ ꯂꯣꯏꯅꯕꯤ ꯍꯥꯏꯕꯁꯦ ꯏꯆꯦꯅꯗꯤ ꯈꯪꯗꯕ ꯑꯗꯨꯕꯨ ꯑꯗꯣ ꯈꯪꯍꯜꯂꯛꯄꯒꯤ ꯃꯇꯥꯡꯁꯦ ꯏꯁꯣꯔꯅ ꯄꯤꯔꯛꯄꯅꯦꯕ ꯉꯁꯥꯏ ꯏꯆꯦꯒꯤ ꯅꯨꯄꯥꯗꯨꯅ ꯂꯥꯏ ꯑꯣꯛꯅꯔꯨꯔꯕ ꯐꯠꯇꯕ ꯊꯋꯥꯏ ꯆꯪꯉꯕ ꯑꯃꯁꯨꯡ ꯏꯆꯦꯗ ꯃꯈꯅꯥꯎ ꯄꯥꯏꯅ ꯃꯦꯠꯄ ꯃꯇꯝꯗꯨꯒ ꯃꯥꯗꯤ ꯁꯦꯟꯁꯂꯦꯁꯅꯤ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯏꯆꯦꯅ ꯌꯦꯡꯈꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯤꯠ ꯂꯣꯡꯈꯣꯡ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯑꯁꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯏꯆꯦꯅ ꯎꯔꯕ ꯑꯗꯨꯅꯤꯀꯣ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯅꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯦꯅ ꯃꯤ ꯇꯥꯅꯕ ꯀꯧꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯏꯆꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯦꯒꯤ ꯅꯨꯡꯗ ꯂꯩꯕꯤꯕꯒꯤ ꯃꯔꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯥꯟꯕ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯏꯆꯦꯗ ꯍꯥꯠꯇꯣꯛꯄꯗꯣ ꯃꯤꯅ ꯍꯥꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗꯣ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦꯕꯀꯣ ꯏꯆꯦꯒꯤ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣꯝ ꯂꯩꯔꯦ ꯍꯥꯏꯅ ꯊꯥꯗꯣꯏꯗꯣ ꯍꯧꯖꯤꯛꯀꯤ ꯐꯠꯇꯕꯗꯨꯅ ꯈꯪꯉꯦꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩ ꯍꯥꯏꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯅꯥꯛꯇ ꯏꯆꯦ ꯂꯩ ꯈꯪꯕꯒꯤꯅꯤ ꯏꯆꯦꯀꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯛꯑꯒ ꯍꯨ ꯊꯥꯒ ꯁꯤꯒꯦ ꯍꯥꯏ ꯅꯠꯇ꯭ꯔ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯒ ꯌꯥꯝ ꯆꯥꯟꯅꯕ ꯋꯥꯍꯩ ꯑꯃ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛ 12ꯒꯤ ꯃꯅꯨꯡꯗ ꯌꯦꯍꯨꯗꯥ ꯏꯁꯀꯥꯔꯤꯌꯠ ꯍꯥꯏꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯄꯤꯊꯣꯛꯄꯗꯣ ꯃꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯤꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯍꯥꯟꯕꯗꯒꯤ ꯈꯪꯉꯦꯕꯀꯣ ꯑꯗꯨꯒ ꯃꯉꯣꯟꯗ ꯐꯠꯇꯕ ꯁꯩꯇꯥꯟꯁꯤꯅ ꯆꯪꯉꯦ ꯏꯆꯦ ꯆꯪꯉꯒ ꯃꯥꯅ ꯅꯤꯡꯊꯧꯒ ꯃꯥꯟꯅꯔꯒ ꯅꯤꯡꯊꯧꯗꯒꯤ ꯁꯦꯜ ꯃꯌꯦꯛ 30 ꯂꯧꯔꯒ ꯃꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯄꯤꯊꯣꯛꯑꯦꯕꯀꯣ ꯄꯤꯊꯣꯛꯑꯦ ꯃꯤꯟꯁ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯤꯒꯠꯂꯛꯑꯦ ꯍꯥꯏꯅ ꯃꯥ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯀꯩꯅꯣ ꯅꯤꯡꯊꯧꯅ ꯐꯥꯕ ꯐꯨꯕꯒꯁꯦ ꯎꯔꯛꯄ ꯃꯇꯝꯗꯅꯦ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯌꯦꯍꯨꯗꯥ ꯏꯁꯀꯥꯔꯤꯌꯠꯁꯦ ꯃꯥꯁꯦ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦꯕ ꯏꯆꯦ ꯑꯩꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯒ ꯐꯥꯔꯁꯤ ꯇꯧꯔꯒ ꯃꯁꯥ ꯃꯊꯟꯇ ꯐꯥꯔꯁꯤ ꯇꯧꯔꯒ ꯁꯤꯈꯤꯕ ꯈꯪꯕ꯭ꯔꯥ ꯑꯁꯨꯃꯥꯏꯅ ꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯛꯏ ꯌꯥꯝꯅ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤꯅꯤ ꯑꯗꯨꯒ ꯏꯆꯦꯅ ꯉꯔꯥꯡ ꯏꯆꯦꯒꯤ ꯑꯉꯥꯡ ꯑꯃꯗꯁꯨ ꯑꯗꯨꯃꯥꯏꯅ ꯂꯥꯏ ꯇꯣꯡꯕꯗꯒꯤ ꯑꯗꯨꯒꯤꯗꯨꯁꯨ ꯈꯔ ꯍꯥꯏꯕꯤꯔꯛꯎ ꯏꯆꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝꯅ ꯈꯪꯖꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯏ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯁꯤꯔꯔꯣꯏ ꯑꯩ ꯍꯥꯏꯅ ꯈꯜꯂꯛꯑꯕ ꯃꯇꯨꯡꯁꯤꯗ ꯑꯣꯖꯥꯀꯣ ꯑꯩꯁꯦ ꯕꯞꯇꯥꯏꯁ ꯇꯧꯒꯗꯕ ꯊꯥ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯋꯥꯠꯂꯤꯉꯩꯁꯤꯗꯀꯣ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯍꯣꯏꯗ ꯂꯥꯛꯑꯣꯅ ꯀꯣꯏꯕ ꯆꯠꯂꯦ ꯑꯗ ꯀꯣꯏꯕ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯏꯕꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯃꯅꯥꯛꯇꯀꯣ ꯏꯕꯣꯏꯅ ꯍꯥꯏ ꯑꯉꯥꯡꯈꯩꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏꯁꯦ ꯃꯥ ꯈꯔ ꯀꯩꯅꯣ ꯍꯩꯕꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗꯗꯤ ꯍꯤꯡꯆꯥꯕꯤ ꯀꯥꯏꯅ ꯂꯩꯅꯩꯗꯅ ꯑꯗꯣ ꯍꯤꯡꯆꯥꯕꯤ ꯍꯩꯕꯅꯤ ꯈꯣꯠꯄꯅꯤ ꯑꯉꯥꯡꯈꯩꯗꯣ ꯆꯦꯛꯁꯤꯜꯂꯣ ꯈꯣꯠꯆꯜꯂꯣꯅ ꯁꯨꯝ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:02 ꯇꯥꯔꯛꯄꯩꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯟꯅ ꯀꯞꯈꯠꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯟꯅ ꯀꯞꯄꯛꯄ ꯑꯗꯒꯤ ꯄꯨꯛꯀꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯒ ꯀꯟꯅ ꯀꯞꯈꯠꯂꯛꯑꯦ ꯏꯆꯥꯅꯨꯄꯤꯁꯦ ꯃꯥ ꯆꯍꯤ 4 ꯈꯔ ꯍꯦꯟꯕꯗ ꯉꯥꯏꯔꯦꯖꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯀꯟꯅ ꯀꯞꯈꯠꯂꯛꯑꯦ ꯃꯤꯃꯤ ꯆꯥꯒꯦꯅ ꯃꯥꯁꯦ ꯀꯞꯈꯠꯂꯛꯑꯦ ꯑꯗ ꯑꯩꯅ ꯀꯩꯅꯣꯅꯦ ꯄꯨꯡ 12:02 ꯇꯥꯕ ꯁ꯭ꯋꯥꯏꯁꯤꯗꯕꯨ ꯈꯪꯍꯧꯗꯅ ꯃꯤꯃꯤ ꯆꯥꯒꯦ ꯈꯣꯠꯀꯦꯅ ꯀꯞꯄꯛꯏꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯉꯥꯡꯁꯤꯕꯣꯅ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯕ
이마 두칸제 항도 두칸제 ꯊꯣꯡ ꯍꯥꯡꯉꯣꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯆꯠꯂꯒ ꯃꯤꯃꯤ ꯈꯔ ꯂꯧꯔꯨꯔꯒ ꯑꯉꯥꯡꯁꯦ ꯄꯤꯖꯁꯦꯅ ꯏꯃꯥꯗ ꯍꯥꯏꯕ ꯑꯗ ꯏꯃꯥ ꯍꯣꯏꯅ ꯍꯧꯖꯤꯛꯄꯨ ꯀꯩꯅꯣ ꯇꯧꯔꯀꯥꯟꯁꯤꯗꯕꯨ ꯀꯥꯏꯗꯒꯤ ꯃꯤꯃꯤ ꯄꯤꯖꯗꯣꯏꯅോ ꯍꯌꯦꯡ ꯄꯤꯖꯔꯁꯦ ꯊꯤꯟꯕꯤꯌꯣꯅ ꯍꯥꯏꯔꯛꯄ ꯑꯗ ꯑꯉꯥꯡꯁꯦ ꯀꯟꯅ ꯀꯞꯄꯁꯦ ꯑꯗꯨꯝ ꯍꯦꯜꯂꯦ ꯆꯥꯅꯤꯡꯉꯦ ꯀꯞꯄꯁꯦ ꯑꯗꯨꯝ ꯍꯦꯜꯂꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯈꯟꯈ꯭ꯔꯦꯕꯀꯣ ꯑꯉꯥꯡꯁꯦ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯑꯣꯏꯔꯝꯃꯅꯤ ꯑꯉꯥꯡꯁꯤꯒꯤ ꯐꯤꯕꯝꯁꯦ ꯁꯛꯐꯝ ꯑꯃ ꯀꯥꯏꯔꯦ ꯑꯗꯨꯅ ꯑꯩꯅ 이보 ꯍꯣꯏ ꯑꯗꯩꯗꯤ ꯕꯕꯥ ꯍꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯍꯧꯗꯣꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ 이나ꯛꯇꯁꯨ ꯂꯩꯁꯥꯕꯤ ꯑꯃ ꯇꯨꯃꯤꯟꯅꯩ ꯑꯩꯒ ꯑꯗ ꯂꯩꯁꯥꯕꯤꯁꯨ ꯃꯥꯁꯨ ꯍꯧꯒꯠꯂꯛꯑꯦ ꯑꯗ ꯑꯉꯥꯡꯁꯦ ꯐꯤꯕꯝ ꯑꯃ ꯇꯧꯋꯦ ꯌꯦꯡꯉꯣꯇꯨ ꯊꯥꯖꯗ꯭ꯔꯒ ꯏꯕꯣ ꯑꯉꯥꯡꯁꯦ ꯃꯃꯤꯠꯀꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯅ ꯌꯦꯡꯉꯒꯀꯣ ꯃꯤꯃꯤ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯛꯐꯝꯁꯦ ꯐꯤꯕꯝ ꯑꯃ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯐꯤꯕꯝ ꯑꯃ ꯇꯧꯔꯛꯄꯁꯤꯗ ꯑꯩꯅ ꯑꯁ ꯃꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯒ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯃꯤꯡꯁꯦ ꯄꯜꯂꯒ ꯑꯉꯥꯡꯁꯤꯗ ꯁꯣꯟꯒꯦꯅ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯃꯤꯡꯁꯦ ꯄꯜꯂꯒ ꯑꯩꯁꯦ ꯑꯉꯥꯡꯁꯤꯗ ꯁꯣꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯑꯗꯨꯗꯨꯒ ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯅꯥꯜꯂꯒ ꯁꯣꯟꯅ ꯇꯨꯝꯃꯨꯁꯦ ꯍꯣꯔꯦꯟ ꯂꯩꯕꯤꯔꯗꯕꯅꯤ ꯑꯗꯨꯒ 2-3 ꯂꯩꯔ ꯄꯤꯖꯔꯗꯕꯅꯤꯅ ꯍꯥꯏꯔꯒ ꯊꯦꯝꯃꯒ ꯑꯉꯥꯡꯁꯦ ꯑꯩꯅ ꯑꯩꯒꯤ ꯃꯃꯥꯡ ꯑꯣꯜꯂꯒ ꯇꯨꯝꯍꯟꯕ ꯑꯁꯣꯝꯗ ꯑꯣꯜꯂꯒ ꯑꯩꯅ ꯇꯨꯝꯍꯜꯂꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯇꯨꯝꯃꯦ ꯑꯗꯨ ꯇꯨꯝꯃꯒ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯁꯤꯗꯀꯣ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯁꯤꯗ ꯑꯩꯅ ꯄ꯭ꯔꯊꯅꯥꯁꯦ ꯇꯧꯔꯒ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯃꯤꯡꯁꯦ ꯍꯦꯛ ꯄꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯁꯣꯝꯗ ꯑꯣꯜꯂꯒ ꯀꯞꯄꯒ ꯇꯨꯝꯃꯤꯕ ꯃꯥꯅ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯁꯦ ꯁꯣꯟꯕꯅꯦ ꯆꯤꯟ ꯊꯣꯛꯑ ꯁꯣꯟꯕꯗꯤ ꯅꯠꯇꯦ ꯑꯣꯖꯥꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯁꯤꯗ ꯑꯩꯅ ꯁꯣꯜꯂꯒ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯃꯤꯡꯁꯦ ꯍꯦꯛ ꯄꯜꯂꯒ ꯑꯩꯅ ꯃꯥꯒꯤ ꯂꯋꯥꯏꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯅꯪ ꯊꯣꯛꯈ꯭ꯔꯣꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯃꯤꯡꯁꯦ ꯍꯦꯛ ꯄꯜꯂꯒ ꯁꯣꯟꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯅ ꯈꯪꯍꯧꯗꯅ ꯐꯠ ꯂꯥꯎ ꯑꯣꯟꯁꯤꯜꯂꯒ ꯑꯩ ꯆꯤꯟꯁꯦ ꯃꯦꯜꯂꯛꯄꯅꯦꯕ ꯑꯗ ꯑꯩ ꯆꯤꯟꯁꯦ ꯃꯦꯟꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯁꯦ ꯏꯁꯥꯗꯨ ꯈ꯭ꯌꯥꯎ ꯆꯨꯝꯃꯤꯀꯣ ꯈ꯭ꯌꯥꯎ ꯆꯨꯝꯃꯒ ꯑꯁ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯕꯣ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯁꯦ ꯁꯣꯜꯂꯒ ꯃꯉꯣꯟꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯃꯤꯡꯁꯦ ꯍꯦꯛ ꯄꯜꯕ ꯀꯥꯟꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯠ ꯂꯥꯎ ꯑꯣꯟꯁꯤꯜꯂꯒ ꯇꯧꯔꯛꯏꯁꯦ ꯑꯉꯥꯡꯁꯦ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯂꯥꯏꯁꯤꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯁꯦ ꯈꯪꯕꯖꯥꯠꯅꯤꯀꯣꯅ ꯑꯩꯁꯦ ꯈꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯁꯤꯗ ꯑꯗꯨ ꯈꯜꯂꯒ ꯑꯉꯥꯡꯁꯦ ꯑꯩꯅ ꯍꯧꯒꯠꯍꯜꯂꯒ 마제 아무 카페 에이나 미미 자겐 하라가 낭나 제소기 마밍 빨레이 가리기노 하가 이산피나 헤나 카프레바 두데게 아이나 케노 아차게 하라가 낭나 지수기 마밍 가리기 빨레이노 아차 미미 자게 하라가 아이나 미미 자겐 하라가 낭나 지수기 마밍 제 빨라가 이거는 손들이 가리기노 하라가 낭지나 카박바네바 할렐루야 아제 이제나 다이렉트 진득이 하이브 나티고 just 진득이 타모이득이 프레어 또부도 ꯍꯣꯏ ꯑꯩꯅ ꯊꯃꯣꯏꯅꯨꯡꯁꯤꯗ ꯁꯣꯜꯂꯦꯔꯒ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯃꯤꯡꯁꯦ ꯊꯃꯣꯏꯅꯨꯡꯁꯤꯗ ꯁꯣꯟꯖꯕꯅꯦꯕ ꯑꯩꯒꯤꯗꯤ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯁꯤꯗ ꯁꯣꯟꯕꯗꯣ ꯐꯠꯇꯕ ꯂꯥꯏꯁꯤꯅ ꯈꯪꯉꯦꯕ ꯑꯗꯨꯗꯨꯒ ꯏꯆꯥꯅꯨꯄꯤꯁꯦ ꯍꯦꯟꯅ ꯀꯞꯄꯛꯑꯦ ꯑꯗ ꯀꯞꯄꯛꯄꯁꯤꯗ ꯑꯩꯅ ꯍꯥꯏꯁ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯁꯣꯜꯂꯕ ꯖꯤꯁꯨꯒꯤ ꯃꯃꯤꯡꯁꯦ ꯄꯜꯂꯒ ꯃꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯊꯃꯣꯏꯅꯨꯡꯗꯒꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯈꯪꯉꯤꯁꯤꯅꯗꯤ ꯑꯩ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯃꯤꯡꯁꯦ ꯄꯜꯂꯒ ꯑꯩꯅ ꯁꯣꯟꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯋꯥꯈꯜꯁꯤꯗ ꯈꯜꯂꯦꯕ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕꯅꯦꯕ ꯅꯪ ꯀꯩꯅꯣ ꯂꯥꯏꯅꯤꯡꯊꯧꯁꯦ ꯀꯤꯕ꯭ꯔꯥꯅ ꯑꯩꯅ ꯏꯆꯥꯅꯨꯄꯤꯁꯤꯗ ꯍꯪꯕ ꯑꯗ ꯏꯆꯥꯅꯨꯄꯤꯁꯤꯅ ꯀꯤꯖꯗꯦ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯀ꯭ꯔꯤꯁꯅꯥꯁꯦ ꯑꯃꯨꯛ ꯍꯪꯖꯟꯕꯅꯦꯕ 이제는 만나 두마이나 이제 양강도 두마이 떠버리는 것도 이제는 항아우리네버고 ꯑꯩꯅ ꯍꯪꯍꯧꯔꯕꯅꯦꯕ ꯑꯩꯅ ꯍꯪꯍꯧꯔꯒꯦ ꯑꯩꯈꯣꯏꯒꯤ 이마나비 임나 수마이나 하이브 레이버 자고 ꯑꯩꯈꯣꯏꯒꯤ 이마나비 마이비 어이바 ꯑꯃ ꯂꯩ 마나 ꯑꯩꯉꯣꯟꯗ ꯅꯣꯡ ꯍꯥꯏꯔꯛꯈꯤꯕ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯃꯔꯣꯟ ꯊꯣꯛꯄ ꯑꯉꯥꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯂꯥꯏ ꯆꯪꯉꯕ ꯂꯥꯏ ꯑꯣꯛꯅꯔꯕ ꯑꯗꯩꯅ ꯍꯤꯡꯆꯥꯕꯤꯒꯨꯝꯕ ꯆꯪꯉꯗꯤ ꯃꯣꯏꯗ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯍꯪꯕꯗ ꯃꯣꯏꯅ ꯑꯗꯨꯝ ꯈꯨꯝꯃꯛꯄꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡ ꯍꯥꯏꯈꯤꯕ ꯂꯩꯌꯦꯕ ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯗꯨꯗꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯈꯜꯂꯒ ꯑꯩꯅ ꯏꯆꯥꯅꯨꯄꯤꯁꯤꯗ ꯍꯪꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯍꯪꯕꯁꯤꯗ ꯂꯥꯏꯅꯤꯡꯊꯧꯁꯦ ꯍꯪꯕꯗ ꯃꯥꯅ ꯀꯤꯗꯦ ꯍꯥꯏꯔꯛꯈꯤꯀꯣ ꯑꯣꯖꯥꯀꯣ ꯑꯗꯨꯒ ꯑꯩꯅ ꯀ꯭ꯔꯤꯁꯅꯥꯁꯦ ꯑꯃꯨꯛ ꯍꯪꯕꯅꯦꯕ ꯀ꯭ꯔꯤꯁꯅꯥꯗꯤ ꯀꯤꯖꯕ꯭ꯔꯣꯅ ꯍꯪꯕ ꯑꯩꯅ ꯑꯗ ꯃꯥꯁꯨ ꯑꯉꯥꯡꯁꯤꯗꯤ ꯁꯣꯝꯗ ꯃꯨꯠꯁꯦꯅ ꯃꯨꯁꯜꯂꯒ ꯋꯥꯟꯊꯒꯩ ꯀꯞꯄꯤꯕꯅꯤ ꯑꯩꯁꯨ ꯍꯪꯍꯧꯔꯒꯦꯅ ꯍꯪꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯉꯥꯡꯁꯤꯁꯨ ꯀꯤꯗꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯃꯍꯥꯗꯦꯕꯁꯦ ꯑꯃꯨꯛ ꯍꯪꯕꯅꯦꯕ ꯃꯍꯥꯗꯦꯕꯗꯤ ꯀꯤꯖꯕ꯭ꯔꯥꯅ ꯍꯪꯕ ꯑꯗꯨꯁꯨ ꯀꯤꯖꯗꯦꯅ ꯍꯥꯏ ꯑꯗ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯗꯤ ꯅꯪ ꯀꯤꯖꯕ꯭ꯔꯥꯅ ꯍꯪꯀꯥꯟꯁꯤꯗ ꯑꯉꯥꯡꯁꯦ ꯖꯤꯁꯨꯒꯤ ꯃꯃꯤꯡ ꯄꯜꯂꯛꯀꯅꯣ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯗ ꯁꯨꯝ ꯋꯥꯟꯊꯈ꯭ꯔꯦꯕ 할렐루야 praise the lord 타겟체리
ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯦ ꯑꯗꯨ ꯋꯥꯟꯊꯒꯩ ꯀꯞꯈ꯭ꯔꯦ ꯃꯥꯁꯦ ꯑꯗꯩꯗꯤ ꯋꯥꯟꯊꯒꯩ ꯀꯞꯄꯝꯃꯒ ꯃꯥꯁꯦ ꯀꯞꯄꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯑꯉꯥꯡꯁꯦ ꯄꯝꯈꯠꯂꯦ ꯑꯗꯨꯒ ꯄꯝꯈꯠꯂꯒ ꯑꯩꯅ ꯑꯉꯥꯡꯁꯦ ꯅꯥꯟꯗꯅ ꯈꯣꯠꯇꯅ ꯃꯥꯁꯦ ꯇꯧꯗꯅ ꯇꯧꯔꯒ ꯀꯣꯟꯁꯤꯜꯂꯒ ꯑꯉꯥꯡꯒ ꯏꯕꯥꯅꯤꯁꯦ ꯇꯨꯃꯤꯟꯅꯔꯦ ꯑꯗꯨꯒ ꯇꯨꯃꯤꯟꯅꯔꯒ ꯄꯨꯡ ꯑꯃꯃꯨꯛ ꯁ꯭ꯋꯥꯏꯃꯨꯛ ꯇꯥꯔꯛꯄ ꯃꯇꯥꯡꯁꯤꯗ ꯑꯉꯥꯡꯁꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯩꯁꯨ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯗ ꯍꯥꯏꯔꯦꯀꯣ ꯃꯤꯃꯤꯗꯣ ꯂꯩꯔꯨꯔꯁꯤ ꯍꯧꯖꯤꯛ ꯂꯩꯕ ꯌꯥꯔꯅꯤ ꯅꯪ ꯃꯤꯃꯤ ꯆꯥꯅꯤꯡꯉꯤꯕ꯭ꯔꯥꯅ ꯑꯩꯅ ꯍꯪꯕ ꯀꯥꯟꯁꯤꯗ ꯑꯉꯥꯡꯁꯤꯅ ꯃꯤꯃꯤꯁꯦ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯑꯣꯖꯥ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯁꯦꯡꯗꯕ ꯊꯋꯥꯏꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯑꯗꯨꯒ ꯑꯣꯖꯥ ꯃꯔꯛꯇ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯂꯩꯍꯧꯔꯤꯕ ꯃꯃꯥꯗꯨꯅ ꯑꯣꯏꯔꯁꯨ ꯃꯄꯥꯗꯨꯅ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯡꯍꯧꯔꯤꯕ ꯏꯆꯥꯁꯤꯡꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯅꯥꯝꯃ ꯈꯛꯇ ꯍꯤꯡꯍꯧꯔꯒꯁꯨ ꯑꯣꯖꯥꯀꯣ ꯏꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯍꯩ ꯈꯛ ꯇꯝꯍꯟꯕꯗꯨꯅ ꯌꯥꯔꯤꯕ꯭ꯔꯥ ꯑꯗꯒꯤ ꯃꯥꯒꯤ ꯁꯦꯠꯅꯕ ꯆꯥꯅꯕ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯈꯛꯇꯅ ꯌꯥꯔꯤꯕ꯭ꯔꯥ ꯄꯨꯝꯅꯃꯛꯁꯤꯅ ꯌꯥꯔꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯍꯧꯔꯤꯕ ꯃꯃꯥ ꯑꯣꯏꯔꯁꯨ ꯃꯄꯥ ꯑꯣꯏꯔꯁꯨ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯃꯤꯟꯅꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯗ ꯏꯁꯣꯔꯁꯦ ꯃꯁꯛ ꯐꯖꯅ ꯈꯪꯍꯟꯕ ꯏꯁꯣꯔ ꯃꯁꯛ ꯈꯪꯕꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ ꯑꯣꯖꯥ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯉꯁꯤꯐꯥꯎ ꯑꯩ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣই ꯇꯨꯝꯃꯝꯗꯥꯏ ꯆꯥꯔꯝꯗꯥꯏ ꯑꯩꯈꯣꯏ ꯕꯥꯏꯕꯜꯁꯦ ꯄꯨꯊꯣꯛꯑꯒ ꯄꯥꯃꯤꯟꯅꯔꯒ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯔꯒ ꯑꯉꯥꯡꯒꯩꯁꯤꯒ ꯑꯗꯨꯝ ꯍꯤꯡꯃꯤꯟꯅꯔꯒ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ 이제 ꯌꯥꯝꯅ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤꯅꯤ 이빠ꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯅꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯑꯊꯣꯏꯕꯅꯤꯀꯣ ꯑꯗꯨꯒ 이제ꯗ 이제는 ꯑꯍꯥꯟꯕ ꯃꯣꯕꯥꯏꯜ ꯂꯧꯕꯒ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕꯒ ꯑꯩꯒꯤ ꯃꯦꯁꯦꯖ 이빠ꯒꯤ ꯄꯥꯎ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ 이제ꯀꯣ 이제는 ꯉꯁꯤ ꯑꯩꯉꯣꯟꯗ 이빠ꯅ ꯄꯥꯎ ꯐꯥꯎꯅꯍꯟꯕꯤꯕꯁꯦ ꯁꯦ 이빠ꯒꯤ ꯌꯥꯝ ꯆꯥꯎꯕ ꯊꯧꯔꯥꯡꯅꯤꯀꯣ 이제 이빠ꯅ 이제ꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ 이빠ꯅ ꯐꯣꯡꯗꯣꯛꯍꯟꯅꯤꯡꯉꯦꯕ 이제ꯁꯦ 이빠ꯒꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯉꯤꯀꯣ 이제 ꯑꯗꯨꯅ 이제ꯅ ꯍꯥꯏꯕꯤꯕꯗꯣ ꯌꯥꯝꯅ ꯑꯊꯣꯏꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯇꯅꯦ 이제 ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯈꯪꯗꯕ ꯊꯥꯖꯗꯕ ꯌꯥꯔꯛꯇ꯭ꯔꯕ ꯃꯇꯝꯅꯦꯕ ꯑꯩꯈꯣꯏꯁꯦ ꯐꯠꯇꯕꯅ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯍꯩꯗꯕ ꯃꯌꯥꯝ ꯇꯥꯔꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯆꯥꯎꯋꯦ 이제 ꯉꯁꯥꯏ 이제ꯅ ꯌꯦꯡꯕꯤꯌꯨ ꯁꯦ ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ 이제ꯅ ꯗꯥꯏꯔꯦꯛ ꯎꯔꯕ ꯋꯥꯍꯩꯅꯦꯕꯀꯣ ꯍꯥꯏꯕꯗꯤ 이제ꯅ 이제ꯒꯤ ꯑꯉꯥꯡꯗ ꯃꯃꯤꯠ ꯂꯣꯡꯈꯠꯂꯒ 이제ꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ 이제ꯅ ꯑꯇꯣꯞꯄ ꯂꯥꯏꯁꯤꯡꯒꯤ ꯃꯃꯤꯡ ꯍꯥꯏꯀꯣ ꯀꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯀꯤꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯖꯤꯁꯨꯒꯤ ꯃꯃꯤꯡ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯄꯜꯂꯛꯀꯅꯨ ꯍꯥꯏꯗꯣ ꯐꯠꯇꯕꯗꯨꯅ ꯈꯪꯉꯦꯕ 이제 ꯐꯠꯇꯕꯗꯨꯅ ꯈꯪꯉꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯠ ꯂꯥꯟꯊꯣꯛꯑꯒ ꯆꯠꯄ ꯃꯇꯝꯗ ꯐꯠꯇꯕ ꯚꯨꯠ ꯃꯌꯥꯝ ꯆꯪꯕ ꯅꯨꯄꯥ ꯑꯃꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯅꯨꯡꯒ ꯄꯥꯏꯅ ꯊꯥꯗꯦ ꯇꯧꯋꯦꯕ ꯂꯥꯞꯄꯤꯉꯩꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯗꯥꯛ ꯃꯅꯥꯛ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥꯗꯣ ꯃꯔꯛ ꯈꯨꯔꯈꯨꯗ ꯀꯨꯟꯈ꯭ꯔꯦ ꯈꯨꯔꯈꯨꯗ ꯀꯨꯜꯂꯒ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯏꯉꯝ ꯉꯝꯕ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏ 이제 할렐루야 이ꯉꯝ ngamba ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯒꯦ ꯑꯩꯁꯦ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯑꯩꯕꯨ ꯅꯣꯔꯣꯛꯇ ꯊꯥꯗꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯁꯦ ꯌꯦꯡꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯐꯖꯅ ꯈꯪꯗꯕꯩꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯤꯑꯣꯏꯕꯗ ꯐꯠꯇꯕ ꯆꯪꯍꯜꯂꯤꯕ ꯍꯥꯏꯔꯤꯕ ꯐꯠꯇꯕꯗꯣ ꯑꯗꯨꯅꯗꯤ ꯐꯖꯅ ꯈꯪꯉꯦꯕ 이제 ꯁꯦꯀꯣ 할렐루야 ꯑꯗꯨꯅ 이제ꯁꯦ ꯑꯊꯣꯏꯕ 이제니 하이브세 이제는 강비우 아두가 이제기 양앙싱 이몽 마농 해내나 이쇼나 로이네비브니 로이네비보 이스누고 아두가 이제는 또부금나 노미당 뚜맘다이 아육tum 호골락바 마탐다수 이제 양앙싱과 거비라가 홀리 바이블다기 이쇼기 와하이 아마크 바비라가고 이제는 prayer 또비우 이쇼다 prayer 또보 마탐다 이제 이쇼다 타겟비우고 이수 크리스탄의 이제 뭐 두께 마땅 누시비버세 이제는 강가바 마뚱다 타겟자리 하이버 와이세 톡비우고 이제 이수 크리스타다 이코이나 미여이버싱나 이쇼 쿠람바 마탐다 타이방판바다 미 푸르망나 마사마사기 아닝마나 이쇼니 하이 쿠람이 아두부 이쇼다 까남타나 타겟비데 이제 ꯆꯨꯝꯕ꯭ꯔꯥ 이제 하이세 디만드 마타 우예바 ꯑꯩꯒꯤ ꯑꯗꯣ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯑꯗꯣ ꯄꯤꯔꯗꯤ ꯑꯩ ꯑꯗꯨ ꯀꯠꯀꯦ ꯑꯩ ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯍꯜꯂꯨ ꯑꯩ ꯊꯕꯛ ꯆꯪꯍꯜꯂꯨ ꯑꯗꯨꯑꯣꯏꯗꯤ ꯑꯩꯅ ꯑꯗꯨ ꯄꯤꯒꯦ ꯅꯠꯇ꯭ꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯔꯅꯤ ꯆꯦꯡ ꯈꯪꯗꯦ ꯄꯩꯁꯥ ꯂꯨꯄꯥ ꯃꯌꯥꯝ ꯄꯨꯔꯒ ꯍꯥꯏꯅꯤ ꯑꯩꯅ ꯁꯦ ꯀꯠꯂꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯁꯦ ꯄꯤꯕꯤꯌꯨ ꯍꯥꯏꯗ꯭ꯔꯣ ꯗꯤꯃꯥꯟ
ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯨꯔꯝꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯈ꯭ꯔꯤꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁꯇꯨꯗꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯑꯃꯠꯇ ꯉꯝꯃꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯄꯥꯞ ꯍꯥꯏꯔꯤꯕ ꯏꯁꯣꯔꯅ ꯐꯠꯇꯕꯅ ꯇꯧꯍꯟꯕ ꯐꯠꯇꯕꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯄꯥꯞꯇꯨꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯜꯚꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯂꯣꯏꯕꯤꯈꯤꯕꯁꯦ ꯀꯔꯤꯒꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯗꯨ ꯈꯪꯖꯔꯛꯄ ꯃꯇꯝꯗꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯈꯨꯔꯝꯖꯕ ꯃꯇꯝꯗ ꯊꯥꯒꯠꯆꯔꯤ ꯏꯄꯥꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯊꯥꯒꯠꯆꯕꯁꯦ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯍꯥꯏꯕꯗꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯦꯍꯣꯚꯥ ꯏꯄꯥ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯕꯤꯔꯛꯏꯁꯦ ꯃꯍꯥꯛꯀꯤ ꯃꯄꯥꯟꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯅꯕꯒꯤꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯟꯅ ꯏꯁꯣꯔꯒ ꯁꯝꯅꯕ ꯌꯥꯅꯕꯒꯤꯅꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯅ ꯏꯁꯣꯔꯕꯨ ꯅꯤꯡꯖꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯧꯁꯟꯖꯔꯤꯕ ꯑꯁꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯀꯥꯟꯅꯕ ꯍꯦꯟꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯏꯁꯣꯔ ꯂꯧꯁꯟꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯁꯤꯗ ꯑꯩꯅ ꯏꯁꯣꯔ ꯂꯧꯁꯟꯖꯔꯤꯁꯦ ꯑꯩꯒꯤ ꯂꯩꯍꯧꯔꯤꯕ ꯏꯆꯥꯁꯤꯡꯁꯤꯁꯨ ꯐꯅꯕ ꯑꯗꯒꯤ ꯏꯆꯥꯁꯤꯡꯁꯤꯒꯤ ꯊꯋꯥꯏꯁꯨ ꯍꯤꯡꯅꯕ ꯑꯗꯒꯤ ꯑꯩꯒꯤꯁꯨ ꯐꯅꯕ ꯊꯋꯥꯏꯁꯨ ꯍꯤꯡꯅꯕ ꯑꯁꯤꯒꯤꯗꯃꯛ ꯈꯜꯂ ꯆꯪꯖꯕꯅꯤ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯑꯩꯅ ꯏꯁꯣꯔ ꯂꯧꯁꯟꯕ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯈ꯭ꯔꯤꯁꯇꯦꯟꯁꯤꯁꯨ ꯏꯃꯨꯡ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯈ꯭ꯔꯤꯁꯇꯦꯟ ꯂꯩꯇꯦ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯗꯕꯅ ꯅꯝꯅ ꯂꯩꯕꯅꯤꯅ ꯑꯣꯖꯥꯀꯣ ꯑꯩꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯔꯆ ꯀꯥꯐꯝꯁꯨ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯆꯔꯆ ꯑꯃꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯔ ꯆꯠꯊꯣꯛꯑꯒ ꯊꯪꯅꯕ ꯁ꯭ꯋꯥꯏꯗꯗꯤ ꯆꯔꯆ ꯂꯩ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯔꯛ ꯃꯔꯛꯇ ꯀꯥꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯌꯨꯝꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩ ꯆꯔꯆ ꯑꯝꯇꯪ ꯂꯤꯡꯈꯠꯂꯒ ꯆꯔꯆ ꯑꯝꯇꯪ ꯁꯦꯝ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯃꯁꯤꯒ ꯑꯩꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯀꯥꯃꯤꯟꯅꯒꯦꯅ ꯈꯜꯂꯤ ꯑꯣꯖꯥꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯒꯨꯝꯅ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯨꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯩꯕ ꯑꯣꯖꯥꯀꯣ ꯃꯣꯏꯗꯣ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯋꯥꯈꯜꯁꯦ ꯈꯜꯂꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯅꯛꯁꯟꯁꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯅꯛꯁꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜꯁꯤꯗꯀꯣ ꯏꯆꯥꯁꯤꯡꯁꯤꯒ ꯍꯤꯡꯃꯤꯟꯅꯕ ꯉꯝꯒꯅꯤ ꯁꯤꯗ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯪꯖꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯇꯥꯏꯕꯪꯄꯥꯟꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯈꯔꯅꯤ ꯈꯛꯇꯅꯦ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯊꯋꯥꯏꯒꯤꯁꯨꯅꯦꯅ ꯑꯩꯅ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯁꯨ ꯄꯨꯛꯅꯤꯡ ꯍꯣꯡꯕꯁꯨ ꯌꯥꯎꯔꯦ ꯑꯣꯖꯥ ꯍꯜꯂꯨꯌꯥ ꯌꯥꯝꯅ ꯏꯆꯦꯅꯅꯦ ꯏꯆꯦꯒꯨꯝꯅ ꯑꯗꯨꯃꯥꯏꯅ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕ ꯏꯆꯦꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯀꯣ ꯏꯆꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏꯗ ꯑꯗꯨꯒꯨꯝꯅ ꯏꯪꯊꯕ ꯂꯩꯇꯦ ꯉꯁꯤ ꯏꯆꯦꯅ ꯏꯪꯊꯖꯔꯤꯗꯣ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯍꯤꯡꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩ ꯍꯥꯏꯅ ꯏꯪꯊꯖꯔꯤꯗꯣ ꯑꯗꯨꯒꯨꯝꯅ ꯏꯪꯊꯕ ꯂꯩꯇꯦ ꯑꯃꯁꯨꯡ ꯏꯪꯊꯗꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯤꯕꯗꯨꯅꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯅꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯁꯦꯀꯣ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡ 2, 3 ꯂꯩ ꯃꯆꯥꯁꯤꯡꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯁꯦ ꯃꯆꯥꯁꯤꯡꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅꯤ ꯏꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯀꯩ ꯇꯧꯅꯤꯀꯣ ꯑꯗꯨꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯍꯦꯛ ꯁꯨ ꯁꯣꯔꯣꯛꯇ ꯈꯔ ꯍꯦꯛ ꯇꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯔꯨꯅꯣ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅ ꯈꯪꯗꯕꯩꯅꯤ ꯃꯔꯝꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯏꯆꯦ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯁꯦ ꯐꯍꯜꯂꯨ ꯄꯥꯝꯕꯤ ꯐꯩ ꯍꯥꯏ ꯃꯔꯨꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯄꯥꯝꯕꯤ ꯑꯣꯇꯣꯃꯦꯇꯤꯛ ꯃꯍꯩ ꯌꯥꯜꯂꯛꯀꯅꯤ ꯑꯐꯕ ꯃꯍꯩ ꯑꯗꯨꯅꯤ ꯏꯆꯦꯗ ꯌꯥꯜꯂꯤꯁꯦ ꯑꯗꯣ ꯏꯆꯦꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯨꯟꯁꯤꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯦꯡꯉꯒꯗꯤ ꯏꯄꯨꯔꯣꯏꯕ ꯂꯩꯇꯕ ꯍꯥꯏꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯋꯥꯕ ꯀꯌꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯟꯗꯕ ꯀꯌꯥꯅꯤꯀꯣ ꯏꯆꯦ ꯑꯗꯨꯒꯨꯝꯅ ꯏꯆꯦꯒꯨꯝꯅ ꯉꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯑꯁꯤꯕꯨ ꯈꯪꯉꯤꯕ ꯂꯣꯏꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯩꯇꯩꯂꯣꯟ ꯑꯁꯤꯕꯨ ꯈꯪꯉꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯜꯁꯤꯡ ꯀꯁꯥꯔꯗ ꯈꯪꯗꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯑꯁꯤ ꯈꯪꯉꯤꯁꯦ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯌꯥꯎꯕ ꯑꯗꯨꯒꯨꯝꯅ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯤ ꯌꯥꯎꯕ ꯑꯗꯨꯒ ꯏꯆꯦꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯇꯣ ꯀꯔꯤꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯈꯔꯗꯪ ꯏꯆꯦꯅ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯇꯧ ꯀꯔꯝꯅ ꯂꯩꯒꯅꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯅꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯕ ꯃꯆꯥꯁꯤꯡ ꯊꯥꯗꯣꯛꯑꯝꯕ
asigi mahutta isena piningba message amtang pibiu mayamna khangba yanabagidamukta hoi haijarake khoigi kai haitare ai samaktasu thengnariba thabakne ja ko ai samaktasu khoigi nupam leitaba haibase sen thumgi awaba adagi angangsing laik laisu tamakpagi problem adagi khoigi chana thaknaba sugumba problem mayam thalle haitare mayuk nei haitare sugumba awaba mayam je akhoina pumnamak se thaduga khoini sorgi manak changjaba matamda asuki matik akhoide ingthaba adagi penthokpa nungaiba mayam phange tayong pangi awa pot ama kauthoe aduga akhoida pora kai haitare tayong pangi oiba wakhanje pora kauthohonga akhoni isor changjaba matamda isorju loina pangbi haitare isorju akhoibu matam punamakta loina biba hingba mapunina loina akhoibu akhoigi awat apa adagi akhoigi pumnamak sona loina khangbibani na mana loina mak adum chana ba matamgi oiba adum bibi haitare akhoida ko aduna aina hajaning baje akhoigi nupa leitraba nupijing aigumma ba haitare sugum basida aina hajaning baje akhoigi lehaurib isagi khanbiraga akhoigi wakhanda fattaba phawko punamak thadok piyu fattaba lakpa khudimak mayokna biyu aduga isorda wakhan pungning onsan biraga akhoigi isa jingjisu phaningai hona minaji aduga ikaigumba khoina sugum wakhanje khandadabida yum pathokpa mayam yaunari oja ko yawi karigumba khoina cha jingjigi khandabida khoni yum panthogadi akhoina migi mayumda lairubadasu nungaigadabasu natre isasu pukmang manghorani adagi akhoi isamaksu mangani adagi akhoina matam khara nungairogaju akhoina siraba matamdusu akhoi nuki komdusu mayoknarani awabado chumi poina sibasu naidraba adagi hingkatpasu hingaga dum lairagadaba nuki komda khoi awa mayoknarani aduna wakhan khara khanminaraga chasingjigi amadi akhoigi akoi samaki khalaga sugma phata wakhan thabukminaji na ina haijaning yam nusi iche na haibi rei se iche da thoiba condition se iche na khangibani mayok naribani iche na adubu iche nungai toba kaya ama leiba taraga su iche na adugi nungai toba singdo ishor gi thaujal na kupsin khare ko iche adu iche da nungai ba faujai amasung iche na haibi bagi maramdi iche na nungai riba sugumna mayam su nungai biu haibani ba nungai ba haibase lao jen thongba charasi ngahak nungai si haibadu nate matam chuppagi oina ise harauba aina aduga chalasu aina hippasu aina chakchara helasu chieng leitadana even na koina chieng leitana aina chakchara hena hipatarasu ipana ingonda nusina ichanupi ai leiri haina kon thajaraga kon biraga nungai na hipsabagi punsido aina nang thadok tini ichanupi haina haibiba punsido phangzero haiduna haibani maramdi Jesu Christ na madu hayen ba pami che hoi oja sigi matangda ko sentumgi awai matangda ko sorna aije kaya matik chanbige hay matamda aina nongma thengnagreba tha humlom suramani aina akhoigi imphal de khara haidaraga sekmai awang sekmai nam leiba ko jago aduda ai pokpa imaji ga ibani chatminaba adu chatminaraga aije senje khara yaudaba aingonda adu senje khara yaudaba jida ngasagi halakpa kanjida baraje konadraba khutadi paisa khara yauraga ju ngasagi sathok sasin baraje konadraba ada konadaba jida ngasagi imai bani na tongai ba gari je miju myam tonge aduga ngasagi akhoigi gari parking je yokanjida khamba kanjida jako parking je yokanjida ngasagi senje miju loi pisanare pisanaraga aina aiju posinge thangdaraga senje aina pi matamda ko ngasagi kainojina akhoigi gari driver jina ne mana paisa je engondo na hanjalakpaneba ada hanjalakpase aina adudi mi atope orangani aidi paisa je pigiba leite na aina hairo ko adudaga hujite nangna pirei jubu ai khutta to na haraga mana paisa je engondo pa hanjaleba jako adaina aidi pigiba leite ye na haida mana pire na haraga masaje afing afaina na oiraga ko aingondo paisa je hanjalle aina se ai pigiba leite se aidi paisa to ai khutta pairi na habji yadreba mana aingondo paisa je pisalla thamamneba
ꯑꯗꯩ ꯑꯩꯅ ꯄꯤꯒꯗꯕꯁꯨ ꯒꯥꯔꯤꯁꯦ ꯐꯠ ꯂꯩꯊꯣꯛ ꯆꯠꯈ꯭ꯔꯦ ꯑꯣꯖꯥ ꯑꯗꯨꯃꯀꯣ ꯑꯗꯨꯒ ꯑꯗꯨꯗꯨꯃ ꯇꯧꯔꯒ ꯌꯨꯝꯗꯒꯤꯅ ꯑꯃꯨꯛ ꯀꯩꯅꯣꯗꯒꯤꯅ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗꯒꯤꯅ ꯑꯃꯨꯛ ꯌꯨꯝꯐꯧꯁꯦ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯣꯛꯇꯣ ꯑꯃꯗ ꯇꯣꯡꯉ ꯂꯥꯛꯑꯦꯕ ꯑꯣꯛꯇꯣ ꯑꯃ ꯇꯣꯡꯉ ꯂꯥꯛꯀꯥꯟꯁꯤꯗ ꯑꯗꯨꯗꯤ ꯏꯃꯥ ꯏꯕꯥꯅꯤꯈꯛ ꯌꯥꯎꯔꯛꯑꯦ ꯑꯗꯨ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯌꯧꯔꯀꯥꯟꯗ ꯑꯩꯅ ꯒꯥꯔꯤ ꯚꯔꯥꯁꯦ ꯄꯤꯒꯦꯅ ꯑꯩꯅ ꯄꯩꯁꯥꯁꯦ ꯄꯨꯊꯣꯛꯑꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯣꯛꯇꯣ ꯗ꯭राꯏꯚꯔꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯑꯩꯉꯣꯟꯗ ꯄꯩꯁꯥꯁꯦ ꯑꯆꯣꯏꯕꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯄꯤꯁꯜꯂꯛꯄꯅꯦꯕ ꯑꯗ ꯄꯤꯁꯜꯂꯛꯀꯥꯟꯁꯤꯗ ꯑꯩꯗꯤ ꯅꯉꯣꯟꯗ ꯄꯩꯁꯥꯁꯨ ꯄꯤꯈꯤꯗꯦ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯑꯩꯉꯣꯟꯗ ꯑꯆꯣꯏꯕꯁꯦ ꯄꯤꯁꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣꯅ ꯍꯥꯏ ꯀꯥꯟꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇ ꯄꯤꯔꯛꯑꯦ ꯍꯥꯏꯔꯛꯄꯅꯦꯕ ꯑꯩꯅ ꯄꯤꯈꯤꯕ ꯂꯩꯇꯤꯌꯦꯅ ꯑꯩꯅ ꯍꯥꯏꯌꯦꯀꯣ ꯑꯗꯨ ꯃꯥꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇ ꯄꯩꯁꯥꯗꯪꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯄꯤꯁꯜꯂꯛꯑꯦ ꯁꯤꯅꯦꯕ ꯄꯤꯁꯜꯂꯛꯑꯦꯅ ꯍꯥꯏꯔꯒ ꯃꯥꯅ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯄꯤꯔꯝꯃꯖꯥꯀꯣ ꯏꯁꯣꯔꯅꯅꯦ ꯏꯆꯦꯅ ꯈꯪꯍꯧꯗ꯭ꯔꯒꯁꯨ ꯏꯁꯣꯔꯅ ꯏꯆꯦꯗ ꯂꯣꯏꯅꯕꯤꯗꯨꯅ ꯄꯤꯔꯝꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯏꯆꯦ ꯃꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯐꯪꯗ꯭ꯔꯒꯕꯨ ꯑꯩꯉꯣꯟꯗ ꯈꯥꯎꯗ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯒꯕꯨ ꯄꯩꯁꯥ ꯄꯤꯔꯦ ꯍꯥꯏꯒꯗ꯭ꯔꯥꯅꯦ ꯍꯣꯏ ꯑꯗꯨꯒꯤ ꯋꯥꯈꯟꯗꯨꯃ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯍꯣꯏ 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 ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯕꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕꯒꯤ ꯏꯁꯣꯔꯅ ꯃꯥꯅꯤ ꯃꯥꯅꯤ ꯏꯆꯦ ꯇꯧꯔꯕꯖꯥꯠꯔꯥꯅ ꯏꯁꯣꯔꯅꯅꯦ ꯑꯩꯁꯦ ꯏꯁꯣꯔꯅ ꯏꯆꯦ ꯑꯩꯈꯣꯏꯗꯅꯦ ꯗꯁꯥ ꯃꯑꯣꯡ ꯑꯃꯗꯒꯤꯀꯣ ꯍꯣꯏ ꯗꯁꯥ ꯃꯑꯣꯡ ꯑꯃꯗꯒꯤ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯦ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯤꯔꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯩ ꯑꯋꯥꯕ ꯂꯥꯛꯏ ꯑꯋꯥꯕ ꯅꯪꯉꯤ ꯏꯁꯣꯔꯗꯤ ꯈꯨꯔꯝꯃꯤ ꯏꯁꯣꯔꯅ ꯇꯥꯗ ꯃꯥꯔꯦ ꯀꯥꯏꯅ ꯈꯟꯕ ꯌꯥꯗꯦꯕ ꯏꯆꯦ ꯍꯣꯏ ꯏꯁꯣꯔꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯃꯈꯛ ꯂꯩꯌꯦꯕ ꯏꯆꯦ ꯁꯤ ꯄ꯭ꯂꯥꯅꯤꯡꯁꯦ ꯊꯨꯡꯉꯛꯄ ꯃꯇꯝꯗꯅꯦ ꯏꯪꯊꯕ ꯂꯩꯅꯤ ꯏꯆꯦꯀꯣ ꯍꯔꯥꯎꯕꯅ ꯊꯟꯒꯅꯦꯕ ꯑꯗꯨꯅꯤ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦꯒꯤ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯤ ꯌꯥꯝ ꯊꯥꯒꯠꯂꯤ ꯏꯁꯣꯔꯕꯨ ꯑꯗꯨꯒ ꯏꯆꯦꯅ ꯇꯧꯔꯨꯕ ꯊꯕꯛꯇ ꯏꯁꯣꯔꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯐꯠꯇꯕꯗꯒꯤ ꯏꯁꯣꯔꯅ ꯏꯆꯦ ꯑꯃꯁꯨꯡ ꯏꯆꯦꯒꯤ ꯑꯉꯥꯡꯁꯤꯡ ꯏꯆꯦꯒꯤ ꯑꯉꯥꯡ ꯑꯍꯨꯝꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯉꯥꯡ ꯑꯍꯨꯝ ꯏꯆꯦꯗ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯏꯆꯦꯒꯤ ꯃꯐꯝꯗꯨꯗ ꯏꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯌꯥꯝ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯌꯥꯝ ꯂꯩꯇꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯌꯥꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯂꯥꯡꯇꯛꯅꯕꯤꯒꯅꯨꯀꯣ ꯏꯆꯦ ꯍꯣꯏ ꯏꯄꯥꯒꯤ ꯑꯅꯤꯡꯕꯅꯤ ꯏꯄꯥꯅ ꯀꯧꯊꯣꯔꯛꯄ ꯃꯇꯝꯗꯅꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯗꯥꯏꯔꯦꯛ ꯇꯥꯏꯕꯪꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩ ꯅꯪ ꯊꯥꯖꯗꯦ ꯀꯥ ꯍꯥꯏꯔꯒ ꯂꯩ ꯉꯝꯃꯣꯠꯇꯦ ꯈꯪꯕ ꯏꯆꯦ ꯈꯨꯔꯨꯗ ꯀꯨꯜꯂꯒ ꯀꯩꯅꯣ ꯇꯧꯋꯤꯅꯤ ꯄꯣꯜ ꯀ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯗ ꯑꯌꯥꯝꯕ ꯏꯁꯣꯔꯒꯤ ꯃꯆꯥ ꯄꯣꯜꯗꯣ ꯃꯥꯅ ꯏꯁꯣꯔ ꯎꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯗꯤ ꯖꯤꯁꯨ ꯌꯥꯗꯦ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯁꯦꯕꯣꯛꯁꯤꯡꯗꯣ ꯐꯨꯔꯒ ꯍꯥꯠꯇꯣꯛꯑꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯃꯃꯥꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯅꯥꯅꯣꯅꯦ ꯅꯪꯕꯨ ꯍꯥꯏꯅ ꯍꯥꯏ ꯑꯩꯗꯤ ꯅꯪꯅ ꯑꯣꯠꯅꯔꯤꯕ ꯅꯥꯖꯤꯔꯠꯀꯤ ꯖꯤꯁꯨꯅꯤ ꯍꯥꯏꯅ ꯑꯂꯪꯕ ꯃꯉꯥꯜꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯣꯜꯗꯣ ꯂꯣꯡꯉꯥꯜꯂꯣꯡ ꯇꯥꯔꯦꯕ ꯏꯆꯦꯀꯣ ꯑꯗꯨꯒ ꯃꯥꯅ ꯀꯌꯥꯝ ꯄꯁꯇꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨꯅꯤꯁꯦ ꯑꯩꯁꯨꯅꯦꯕ ꯀꯩꯅꯣꯗ ꯌꯥꯔꯨꯗꯕ ꯄꯥꯁꯇꯔ ꯑꯃꯗ ꯐꯨꯔꯨꯕꯗꯒꯤ ꯀꯣ ꯍꯣꯏ ꯀꯌꯥꯝ ꯑꯩꯉꯣꯟꯗ ꯑꯅꯥꯕ ꯂꯥꯛꯇꯅ ꯁꯤꯔꯅꯤ ꯍꯥꯏꯗꯅ ꯏꯆꯦ ꯂꯦꯞꯄ ꯐꯥꯎ ꯉꯝꯗꯕ ꯐꯝꯕ ꯐꯥꯎ ꯉꯝꯗꯕ ꯏꯃꯥꯗ ꯑꯩꯒꯤ ꯅꯨꯄꯤꯗ ꯁꯤꯔꯅꯤ ꯍꯥꯏꯅ ꯀꯞꯄꯝꯃꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯊꯥꯡꯒꯠꯄꯤꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜ ꯇꯧꯍꯜꯂꯤꯁꯦ ꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯤꯅꯦ ꯍꯥꯠꯇꯣꯛꯄ ꯏꯁꯣꯔ ꯅꯠꯇꯦꯕ ꯃꯉꯣꯟꯗ ꯂꯥꯜꯂꯒꯁꯨ ꯍꯥꯠꯇꯣꯛꯄ ꯏꯁꯣꯔ ꯅꯠꯇꯦ ꯃꯉꯣꯟꯗ ꯂꯥꯜꯂꯛꯄꯁꯦ ꯏꯁꯣꯔꯅ ꯑꯗꯨꯒ ꯀꯣꯟꯁꯤꯟꯕꯤꯔꯒ ꯄꯥꯏꯕꯤꯔꯒ ꯆꯤꯡꯈꯠꯄꯤꯔꯒ ꯃꯥꯒꯤ ꯊꯧꯒꯜ ꯇꯧꯍꯜꯂꯦ ꯆꯨꯝꯃꯤꯀꯣ ꯏꯆꯦ ꯃꯁꯤꯅꯤ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯒ ꯏꯁꯣꯔꯗ ꯑꯝꯇ ꯍꯥꯏꯖꯔꯛꯀꯦ ꯏꯆꯦ ꯍꯣꯏ ꯍꯥꯏꯖꯔꯣ ꯏꯆꯦꯁꯨ ꯃꯃꯤꯠ ꯎꯏꯁꯟꯕꯤꯌꯨꯀꯣ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯏꯉꯝ ꯉꯝꯕ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ ꯏꯄꯥꯕꯨ ꯊꯥꯒꯠꯆꯩ ꯑꯉꯛꯄꯅꯤ ꯏꯄꯥ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯑꯩꯈꯣꯏꯅ ꯈꯟꯕꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏꯅ ꯅꯤꯡꯕꯒꯤ ꯋꯥꯡꯃꯗꯅꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯏꯄꯥꯒꯤ ꯊꯧꯖꯥꯜ ꯌꯦꯡꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯉꯁꯤ ꯏꯄꯥꯒꯤ ꯋꯥꯍꯩ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯉꯛꯄ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯃ ꯐꯪꯒꯅꯤ ꯏꯄꯥꯅ ꯏꯆꯦꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯈꯪꯖꯕꯗ ꯌꯥꯝ ꯊꯥꯒꯠꯂꯤ ꯏꯄꯥꯗꯤ ꯃꯄꯨ ꯑꯗꯨꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯄꯨꯝꯅꯃꯛꯅ ꯅꯤꯡꯅꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯅꯨꯡꯁꯤꯕ ꯏꯁꯣꯔꯗꯤ ꯅꯨꯡꯁꯤꯕꯅꯤ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯅꯨꯡꯁꯤꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯍꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯄꯥꯅ ꯍꯥꯏꯕꯤꯕꯅꯤ ꯂꯝꯕꯤ ꯑꯆꯨꯝꯕ ꯍꯤꯡꯕ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯏꯄꯥꯕꯨ ꯊꯥꯖꯕꯁꯤꯡꯁꯦ ꯏꯄꯥꯅ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯄꯤꯗꯦ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯤꯑꯣꯏꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯐꯠꯇꯕ ꯀꯌꯥ ꯇꯧꯈ꯭ꯔꯒꯁꯨ ꯏꯄꯥꯕꯨ ꯀꯥꯎꯈ꯭ꯔꯒꯁꯨ ꯏꯄꯥꯅ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯀꯥꯎꯕꯤꯗꯦ ꯃꯔꯝꯗꯤ ꯏꯄꯥꯗꯤ ꯑꯐꯕ ꯌꯥꯎꯁꯦꯟꯕ ꯃꯄꯨ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗ ꯀꯩꯁꯥꯜ ꯂꯥꯛꯄ ꯃꯇꯝꯗ ꯐꯠꯇꯕꯅ ꯑꯩꯈꯣꯏꯕꯨ ꯆꯥꯊꯣꯛꯅꯕ ꯊꯤꯡꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯏꯄꯥꯅ ꯐꯠꯇꯕꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯥꯅ ꯂꯦꯞꯇꯨꯅ ꯐꯠꯇꯕ ꯇꯥꯟꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤ ꯏꯆꯦꯒꯤ ꯑꯉꯥꯡꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤ ꯏꯆꯦꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯏꯄꯥꯅ ꯀꯣꯟꯁꯤꯟꯕꯤꯔꯦ ꯍꯥꯏꯅ ꯊꯥꯖꯕꯗ ꯏꯄꯥꯕꯨ ꯌꯥꯝ ꯊꯥꯒꯠꯆꯩ
이빠 이소 이빠기 아힌바 와하이 따즈리바 이빠기 이체기 테스티모니 에시부 따비리바 타즈르바 뽐나막다 이빠나 속비두나 이빠 헤네 잉타즈부도 타모이다 하라우즈부도 농시바나 탄부도 이빠 아힌바 지수 크리스토부 헤네 타갓즈부도 아이기 마기 하이나 잉다부도 에코이 타즈르바 에코이 아마따니 하이나 하이바 ngambugi wakhildo mana adugini aina adugini haiba amatta leitabugi adugumla ekhoi ishwargi machani ekhoi di Jesu Christ gi ni haiba ngambugi apunba pangaldo ipana mikupsida haitabiyo aduga ipa bu khangjadri yazadri thajadri migini haiduna leiba kanbiba mapu migini haiduna aigidi kanbiba phangdi haiduna kanbiba mapu aigi nati haiduna phattabugi thawrangna induna mekhoida nganghalliba mekhoida Jesu Christ thajaba singda mekhoida chehalliba thina nganghalliba ipa मेखोगी दमकता इची अमसुंग आइना अदुगा इखोई थाजरुबा इपाना सेमहनबिबा YouTube चैनल असिदा लेरिबा सब्सक्राइबर लिसिंग अहुम मखाइना इपादा हाइजरी इपाना फानबियो मेखोगी अचुंबदो खंगनबियो इपाबु फंगजाबा याबा ओहनबियो फत्तबना पुलिबा थमोगी थोंग थुगाइबियो इपा लेतबा पुंसिदा कैसु लेते इपा याउद्रगदि कैसु याउदे लुपा कोटी लेरगा कोटी लिसिंग जाम लेरगा जीसु ख्रिस्त याउद्रगदि कैसु लेते शिवद पैसा पुबा यादे शिवद लम पुबा यादे अदुबु जीसु ख्रिस्तदि शिरगसु मथौ ताय हिंगगसु मथौ ताय हालेलुया थागचरिपा इपाने कोइ मतम चुपद लोइने बे थादोक पिदे इपाने कोइ धर्म चेनबो हेनबिदुन इपाबु थाजबगि मरमना पाप चेनदबो फुनसि लैसेमबि मपुगा लोइनबो याबो फुनसि लैसेमबि मपुना कोनसिनबिरबो फुनसि लोइनबिबगि दमकता ओहेनबिबगि दमकता इपाबु हन्ना थागचरिबा निजरिबा हाइजरिबा नोनजरिबा पोमनमक इपा ईश्वर नाहाके अमतंगायबना चनुपा मोइदुना लाकपिखिबा हिंगबा इमानुअल सिदुना फुमदुना हिंगतपा मियबिगि पाप कोकपिबा मपु जीसु ख्रिस्तगी सेंगथोयबा मिंगलेंदा खुरमजरिबनी आमेन हालेलुया चे याम हराउरे चे याम थागले ईश्वरबु इसेगी नंबर सिसु आई सेव तौरगा थमगे आइगी नंबर सिसु सेव तौबिउ को सामतमदा इचेना दम फोन तौबिरो अखोइ इचिल युपागुमना हेक पोकमिनबा इचिल युपादो अदुगुमना ईश्वरना ओहेनबिरबनी इसेको होय होय इमा इपाना ओहेनबदगी ईश्वरना ओहेनबसिना हेना चेले इसे नद्रा होय